Bishnupur district ki Tera Khongsangbi da haukiba hingdagi hauna kuki militant singna nongmai kapsilakpadagi haujek akanba mawngda khulngakpasing amadi combined force da kuki militant singa nongmai kapnari Thaudok thokfamdagi fangba pawda kuki militant singna kaplakpa nongmai maruna panbadagi khulngakpa volunteer amasu sokle ngasi ayuk pung 9 nom tabadasu kuki militant singna kaplakpa nongmai maruna kwakta gi mayumda konfengduna laibi class 3 tamlibi nupi macha amasu sokpadagi district hospital da ahanba laying chatharaba matung Raj Medicity da pukhatkre hairi Thaudok aduda soklaba nupi macha adudi kwakta sabal ward number 3 dagi MD Hassan gi macha nupi Enima chahi 13 ni mahak Radiant Public School kwakta da class 3 tamlibani mahaki yetki nanganda nongmai maruna panbani hairi